MLA Paulilan Haukip ki asingba voter record CEO office na mayek singna khangandrabati Manipur High Court PIL file doragani sanjo ehantem Manipur gi miyam maruan yellow fruit singna sidi masing lakngam dana khanglon kaina ngamkhai wang mari sangsilakpa illegal immigrant singi sathiba aggression mayok naraba lamdama moidi hausi stirasna mayok nariba sayi ohum helaba ethnic violence asigi mapungwaiba haurakpamsu illegal immigrants in Khuzil Thorangi, Manipur Kunda Sindra like Kuki illegal immigrants in Na Masingyam Lava Arm Group Ki Syndicate Mayam Amalinkatuna Lamda Masigi Aso Umang Sing Mai Sing Koktuna Poppy Plantation Tautuna Asoba Narco Business Kima Kok Saduna Makol Saduna Madura Falak Pasenjamna Apha highly sophisticated Weba Nongmai Kusukolai bomb top Amadi drone Singbakya Laishinduna Lamda Masigi yellow fruit sing the Atamna Landaduna Genocide campaign Amadi ethnic cleansing Satari Habisi Malem Singwatuna Kanglabo Apamni Kokizo arm group singilu singba kaya amadi ifong na Myanmar MP oiram lava Myanmar nationalist singni haibasi su ifong na khangnarabani adubu center laingak liba BJP government na makoigi lanai oiba vested interest asigumlaba narco terrorist ngasibu kankhatuna yokhatuna thamli makoine sugi ground rules sing thugaiduna makhal makhagi crime kya sathabada karigum action mata lokhatana yengduna leidi ahoina dum misang duna kankhatli ahabisi miyam ifong na khangnarabani miyam asigi matakta haujik miyangi mihot oiriba yankhaiga mapan saikot asigi BJP MLA Mr. Paulilan Haukip ki voter gi asumba asengba mari makong khangalu mak masagi sai nifuga manga nifuga taruk saikot asigi voter list yaudi Mahakadai degi lakpano haiba miyam gi singnaba lairingai seira sida supnagi English nganiga kungani thoi khaktada Saikot ACG polling station number 59 gi voter serial number 592 da yawba English nganiga manga gi voter list da yawdaba misa asina matau kramna SIR gi draft electoral roll yawrak libano haiba wahang lakli SIR gi draft electoral roll di MLA Paulilan Haukip asi Yankai Kamapan Saikot AC gi polling station number 74 gi house number 6 voter serial number 514 da kam down yawrak libano haina social worker sanju hantem hanglaki asigumba samam nabama di singnaba information mayam asi lebak miyamda state government election department amadi CEO officer na satliba tha sigi kunfaw gi manungda BJP MLA Paulilan Haukip ki asingba voter record haibadi English ngani ga kungani thoi gi mamangda mahak amadi mahaki progenitor haibadi papa mapu sing state sigi karamba assembly constituency da voter sanmano kari karam ki mahak na masagi sai nifuga manga nifuga taru fawa voter list ma ki family sing bu yaw da bana masu matau kam daw ni English ngani ga kungi ni thoi khaktada saikot AC gi voter list salom ni bno mak asing bu Indian citizen amara natraga na foreigner oi brahim simiam khangna marik sum thambiyo natraga di August kungi matung da BJP gi MLA Paulilan Haukip ki asing mari makong lebak mayam punna khangminanaba Manipur High Court PIL ama sut tawragani haina phongdorakli Sanju Anthem na makata adun fungdo kibada Google sta phangwa record ki matung ina 59 Saikot ACC English ngani ga taraga ni thoida puna voter lising nifuga manga ga subject kuntra ka mapulaiduna police station masing ya kai katre laiki adu English ngani ga kunga manga dana puna voter masing lising humfuga taruka satruko humfuga mari oiduna sahi tara humdoida puna voter masing lising kunga samapan ga kunga manga henga lakpa masum apunba polling station marfu oiduna punna polling station kun ko humdo hengalak pa kendra mani hengalak liba voter masing si ka hena sanadaba mong hengalak tuna abnormal oiba population growth rate ni haiba wafam su mak na makata na thamrakli Moirang College ta enumerator amadi supervisor singi training sa thanaba honarampa thingkrai GFT Census kamari lainana ngasi Moirang College ta enumerator amadi supervisor singi training sa thanaba honari haina pau phangmudigi JFD student wing gi thawmi singna pafam adura satuna training adu hawdringai thwaikre training yaw bulaki ba miyoi singna no NRC no census thaba placard pai dun hanarakhi loinana khongjang loising Moirang police ki team amana fajinduna deten tokre thawdo aduga mari lendana campaign for just and fair delimitation GFD student wing gi convener naurem wangamana phongdorakhibada
lamdam asigi miyam kaisum sangi punsirol amada fajan punsindra thambe roi tungi mirol kanana bo honabada mahiroi khunai sangsilakba khongjang kayada security force singna so ayat pa pibigano mitop singna yellow mi singna no makangdana makhal makha kya gi sething piraklaba phawwa lenga asna yingduna leiri aikoi gi laibak aikoina kanjana bo hona phamthui mitop khandoktana state asida census tawbi yaroi haiduna miyam na talib dimana sigi mayokta lenga asina su miyam gi apambi gi mayokta thabak tawbigano haina sumang makha tana phongtokhi Kungani thoi suba miyam gi fingang lanmi MFL gi mapok kumon numit pangthokri ngarang August tarago humdoi kungani thoi rak suba miyam gi fingang lanmi gi mapok kumon thoram samaga kunthraga mathoi battalion mapung oina pangthokpaga loinana CSQ GSQ company mobile unit singamadi district commander singi makara tampak ki mapham singu pangthokre haina kanglaipa communist party media coordinator Liyangmei Naga kui tawduna thadorak pa sirol amana khangalaki sirol sinai samaga kunthraga mathoi suba battalion pangthokiba kungani thoi suba miyam gi fingang lanmi gi mapo kumon thoramda KCP MFL gi chief of the army staff hais ibomsana athweba mithunglen amadi KCP gi general secretary hais poireina thoramapu loinana KCP gi deputy finance secretary TS Bobby amadi MFL gi general staff officer to G2 na ikai khumnazaraba mithunglen sing mathang sinawiki Athoiba mithunglen maya sukhatuna mani thoram apuna phiral singhatuna thoram hawdokhi sirol asina ekhogi yawol lanthengi damak thwai kat kraba thawba thawi singi maphamda ikoknon ikai khunabotki thoram gi matuina comrade captain singlen maiteina miyamu taram oksabigi worol pikhi mathangda kungani thoi suba MFL ki mapok common Military Affairs Committee na miyam na pizaba ningtam pausel gi warol Comrade Captain Y Sumerjit Meetei na patoki KCP MFL gi Chief of the Army Staff CAS hais ibom sana athoiba mit lengbi rakpagi warol piraduna India na Manipur gi ningtam ihawasi mutanana hona badana tana makhal makha kya gi ni sapi sari nahakya no makang dana siri angang pokpi sangyam hantarak libasi apaba khudam nati furup basi musilakpi khudam ni masidagi kanana ba miyam da wakalan pi gadabani India gi mayokta lepki state kaya da su samana thong sathaki khudam oina Punjab Jammu Kashmir amadi Westia gi lamdamni maram masina Westia gi yawoloi singna India na aikhogi miyam na mayai kapani sapi jaduna aikhogi khunai muthanaba sangsilakliba lalong sing asi sapsana thenagani Deputy Finance Secretary Bobby na magi akhanaba mithunglen gi warol piradun hai MFL gi lanmi singna yeknabaga mayoknaba akan balan fam singda lawriba thaudang musing thaki phibam thina soktuna leiraba lanmi singbu leiwa ki hero ni haina sing thaki amadi Manipur gi ningtamba si India gi mukuta leti masidi kangleisa singi mukuta lei aikoi gi honabi gi makha poli aikoi gi kanglei khunai sida khunda minari ba phurup sing hauji khaibung thugai ba si kanana no haiba khangdoktuna nongma pukning wakhal manana yawol gi thaba si pangding manana sangsinba Numit ning tamba asidi soidana fanglagani haina phongtokhi MFL gi general staff officer to G2 na akhanaba mithunglen gi warol piraduna hai mamang thakki mirol na tungna oirakadaba aruba phibam singkupni yengduna lawgadaba asumba phirem adu lawhodabadagi ngasigi mirol na thengnariba khudong thiba si mayuknaribani maramasina ngasigi mirol na munna khanthaminabaga loinana asumba phirep lawduna tungi mirol afaba mahi phangnaba ningtambagi lal asi anoba inot ama pirasi ngasigi naha aikoi pullasi ana phongdokhi KCP gi general secretary hais poirein na thoramapu gi warol piraduna hai comrade sing India nation state ama oidri nation ama sagatpagi process ta leiriba leba amani India da princely state chawga ga humfuga manga leirame hairiba princely state singa si pullaga India haibasi sagalakibani princely state singa si ayaba yauduna nampuda punsil hankiba leibak singa duna kaiba haibasi soidrabani India hairiba leba asi British laklaba matungda da semlakpa yamna nauriba lebani aduga Manipur kanglai pakhai ba leba asidi kunthra ko humdo e digi mamang digi leiraklaba yamna liraba sahi lising ani henbegi puari leijaraba leba mane aikoi kari suwani ngai hoiti Manipur kanglai pa asidi nation state ama oina sagatpada awat pa amate leiraroi da aduguma nation amani haiduna phongdokhi thauramadu aroibada comrade lieutenant PS ahibana mayambu thagatpa worol pikhi Hirachandra Force Company Hais FC da Company Commander Captain M Punsiba Second in Command Lieutenant T
Sayon Meitei amadi Captain T.S. Kebolakpa Lieutenant Hais Thengra saruk yaduna kunganithoi suba MFL gi mapok kumon thoram pangthoki hari Kuki lalhauba singna Liyangmei Naga khulda landaduna misamani hatkri asu open cash yauri pendraba miyamna Imphal Dimapur lambi thingbaukri Kangpokpi district ki manung hanjina leiba Liyangmei Naga singna khundariba tuni luang haina khangnaba Langka Naga khul asida ngasi ayuk pung 3 makhai mung tarakpada apaba makal ki khulai matik sana paiba koki militant singni haini singnaba singna nomai kapsinduna attack satabada khul adugi Naga khunja ani hatkibaga loinana khunja ahumna asu apanangli thaudo wasibu yamna kana yaningdaba phongdoktuna Liyangmei Naga Council Manipur LNCM ki thomi singna emergency total shutdown lauthokkibaga loinana Imphal Dimapur lambi su thingbaukri hari thaudo asigi matangna khunjasna phongdorakpagi matung inna Langa Naga khul asida satakiba attack sing adu koki militant group koki National Front KNF-P gi Zangboy Kipgen na lusingduna organization asigi Cadre sing amadi koki Revolutionary Army KRA na lusingduna satakibani hari adubo Shirakliba maral si official oina verify tawbadi leitri Langa Naga khulda si ayuk satakibi ambush asi khul sida sahi asigi June 16 da KNF-P amasung KNF-N gi apunba Cadre singa khul sida khulngak liba Naga village volunteer singi marakta numai kapna bigi thaudok thoktuna militant ama hatkiba duga ani amana asu open nangan kiba thaudo adugi matung tabadani hari anobu thaudo wasiga irainana koki militant singna ikui dringaida Kangpokpi district ki manung sanba tokpa Liyangmei Naga khulda nomai kaptuna attack tawruba matung khul asigi search amasum yauna yum mapan mai thadokibagi thaudok singa sina maram oiraga Liyangmei Naga sina khundari khul asigi khunja sing hauzik mi paiba phauduna safagadaba mafam singda lanjena duna leiri hari ngasi Langka Liyangmei Naga khul satakibi ambush asigi makha tarak oina Imphal Tamai lambi paring amadi masigi akoibada khundariba Naga khul singda security gi akan bising tharang sing lokhatpa hokri haina pawman makhatari ngasigi thaudo du KNF-P amadi KRA gi Cadre yankai mungna Liyangmei Naga khul gi lomi singna labukta lawsu duna leiringai matamda sathrakibi attack ne hari attack aduna miyoi Wiril Yangbai sawang sikuntra ga mga khudak lekana bangamdana lekhitre hari Koidin nang abon mai si yang ka mga Maliyang sinang abon mai si yang ka nithu amadi nang thilungbo prin mai si yang hariba miyoi sing si aruba phiom soktuna lekana ri swari National Highway hangdokpaga mari lainana Supreme Court na koki ama Meetei ki organization singnagi proposal kokri State asida hauzik thokliba kangluki irang asiga mari lainana National Highway sing blockade tawribasi hangdoktuna miyam asu engam yaudana satok jasin tawi hanabagi matangda Koki Women's Organization for Human Right amasum International Meitei Organization gi maikedi mapung fava report amasum ground level proposal sing submit tawrakna ba country Koki Women's Organization for Human Right ki maikedi Supreme Court ta hauzi UNC na National Highway to Imphal Dimapur lambida economic blockade sa tharibasi hangdoktuna nomagi tangai fadaba polam sing phangananaba tharakiba PIL amaga mari lainana Apex Court asigi Chief Justice Surya Khan Justice Jaimala Bakshi amasum Justice B Mohanana ruling tawduna takibani Court asigi maikedi highway si hangdokna bigi matangda National Highway Authority of India NHAI amsibo party respondent ama oina konsilagani hainasu pawusta makhataki hearing adu koki organization adu gi maikedi appear tawkiba Supreme Court ki senior advocate Anand Broberna Union amasum state na National Highway da blockade sa thabegi hauzik lairibi issue wasi athobada losinana ba prayer tawki International Meitei Organization gi mutsinduna appear tawkiba council gi maikedi haikibada Koki Women Union for Human Right ki maikedi thangalaki ba petition si district ama khaktama confine tawki Koki singna lairiba jaga sing fauduna saliba National Highway sing blockade tawdi du atopa jaga sing fauduna saliba National Highway sing di Koki singna blockade sathari Koki singna sathari ba blockade asigi mayok ta ate community singna National Highway thingzilakpadi gi Koki singna National Highway hangdokna bigi wapam asi pokhalakhi bani hari